Manipur Top Channel digi video amta update tawjage ngasi ayuk fongbasi fongna December gi tang 13 da masamaki loina bi hatna bo khonaki haiba mapur reba jail yokre masamaki loina bibu mai thaduna hatna bo khonaki haiba mapur reba judicial magistrate first class Impal West ani gi court na mathang sahi gi January 13 fawba numit 15 ni judicial custody da thajinkhre hairbe accused oiriba mapur reba adudi mayang Impal koksai makha laikai da leiba ebo pisakki masanupa thangjam Umakanta sai 15 mahak police custody da matam khara laikhibaga loinana ngasi mayang Impal police na court asida puthokhtuna makhatana judicial custody da remand pibi naba pre tawkhi mahaki loina bigi apokpa makubokna tharakhiba complaint amaga mari lainana police na phakathibane hairiba mahaki loina bigi apokpa adugna tharakhiba complaint aduna pallibadi saliba tha asigi kunga mari gi nungthun pung ahum rom tarakpa matamda Umakantana mahaki loina bibu kerosene haijinduna mai thaduna hatna bo honaki thagdo asina maram oiduna victim adugi masapum maina sakhibadagi hospital laikatna duna lairi case adugi iona APP gi kuthangda court asida thamlakhiba report na pallibadi complaint aduga mari lainana accused oiriba mapuroiba adu police na numit adumakta da phagatki maki mathakta wangpang sathabada mahaki loina bibu mahakna lantan amada yoramba kerosene mahaki loina bida haijinduna Yangen sumsit ama sizin aduna mai thakibani haiba wafam sing phongdorapaga loinana mangona siriba maral pum masana yazaki victim masamakgi phangba statement gi matung ina mahaku sai thangduna tamthina phuraba matungda makoki saruk singda kerosene haijinduna mai thakibani thagdo adu manembok nadi khamna bo hona ki haina ayogi report aduna makha tari case adugi ayona thagala kiba report aduna makha tari badi makha tana investigation chathaduna victim adugi manembok Umakanta gi apokpina mahaki statement piraduna thagdok pumba mahak uhowi khamna bo hona ki haina accused adugi manaw nupana mai saklaba victim adu ising haijinduna kankhibani accused ki mapuroiba aduna mahak makki loina bibu mai thaduna hatna bo hona ki haibagi thajaba yab report ama mahaki matakta makha tana investigation chathaba yananaba judicial custody da remand pibinaba ayona pretokhe case record amadi APP gi submission sing kupna yenglaba matungda accused adugi mathakta makhatana investigation chathaba tangai phadaba leibadagi court asina mathang sahi gi January 13 fawba numit 15 ni judicial custody da remand pikhibani haina sa pawsna makhatana phungdokni thank you